ngasi nungdan phongkiba kanglaipa ki mairagi pause degi maru oiba pau khara khangasiraga miyamda khudo tamjige Manipur da lakadariba Rahul Gandhi or unabagi damak CLP gi leader oibo vine luchingna Congress President Meka Sandra amadi gakhagam chilchar da fighting kray Indian National Congress ki luchingbo oriba Rahul Gandhi na parliament da leader of deep opposition hek khan khraba matungda ma ki ahama khongsa oina lan tholiba Manipur gi hausi oriba phiba masi hakthengna yingchinabagi dama hayeng July 9 da Manipur da lakadare mahaki Manipur khongsa asida ahamba oina hausi lan tholiba Jiribam da chatuna Jiribam district headquarter ki tonga ba mafamda hangdoliba relief camp da changjafam lauduna leiriba miyamga hakthengna unaduna wari sanaga dawre Rahul Gandhi ke Manipur khongsa asigi mangoinana mahakpo harau tayamna ol unabagi dama ngasi Congress ke legislative party CLP gi lusingba o ibobi MPCC ki president ke Mega Chandra amade Congress working committee ke member gakhangam ngasi silsa gi dama Imphal thadokre Rahul Gandhi hayang Assam ki silsa airport ta kannanaba flight amada thunglaba matung Jiribam ki relief camp da lariba miyoi singa unaduna wari sanagani haidi khongsa asigi damakta deputy CLP leader oiriba MLA K Ranjit Chief Whip MLA TH Rokeshwar amade MLA Okram Surya Kumar loina Congress ki inner amasung outer ki MP ani haibadi Dr. Angamta Bimor Akoijam amade Africa ngam athar kannanaba sopar amada hayang Jiribam da chalagani haidi khongsa asiga mari leina MLA K Ranjika pausi asiga wari sanaba matamda phongdokhibidi Congress ki lusingba Rahul Gandhi na Jiribam da thungdringai gi mangoinana makhona relief camp da hana chatuna relief camp da lariba miyoi singi phibam yengsilaba matungda Rahul Gandhi ka unaduna hakthengna wari sanaduna makhoigi aningba apamba sing phongdo ahamba tharang tawgani masigi matungda Rahul Gandhi Future Airport ta halaklaga amuk Imphal Airport ta nungthilpung amaga minifum mangada thunglagani nungthilpung ani dagi maha Imphal Airport dagi Churchampur phaba gari da chakani mana Churchampur ge madab amasung tuibong da hangliba relief camp sing da changjuna mafam aduda lairiba inmasinga unagani nungthilpung mari da Churchampur thoraklaga moyangtamna amuk gari da laklaga Phobal High School da hangdoliba relief camp da changjuna mafam aduda mayu makai leitraba inmasinga wari sanagani mafam adugi Imphal da amuk numidang pung 3 ta yaroga Raj Bhavan da Manipur governor unagani unaba loiraga tholakpada paumisinga unaraba matung numidang pung 3 da Lucknow ki damak Imphal Airport thadokhigani haidi Kukomi women wing ki imamanga Jiribam chakadore Manipur da thokliba lan losimba ngamdraba Bharat leingak amadi Manipur leingak te miyamna thajaba amata leitre tharaksna mamang sa ilising ani ga sumna kungo homdagi me ahomdagi hauduna jingkuki na kotero singna Manipur da akam mamongda chatharaliba lan asi Lok Sabha mikhal loiraba matungda santi oina losinaba honagani haina UN Home Minister Amit Shah na phongdokhiba adu aremba tare handa pangdokhiba parliament mifam losingkhrabasu thokliba lan asi losinaba ofam amata parliament mifam da puthokpikidrei maduna Manipur da thokliba lan asi losimba ngamdraba India leingak amasung Manipur leingak ki mafam da Manipur miyamna karisu thajaba leitrei lan asina maram oiduna hauji Jiribam da leiriba praja miyam awaba taduna lift camp da changjafam lauduna leiriba asi hakthengna yengchilunabagi dama kokomegi women wing ki imamanga ngasi numit nini homni asigi manungda Jiribam gi damakte Imphal thadolagani haina kokome women wing ki assistant coordinator oina thawpuribi ima tharaksna na paumi singa unaba amada phongdokrai ngasi nungthi kokome ki office ta pangthokiba paumi singa unaba aduda ima tharaksna na makhata na phongdokibada handa parliament mifamda Congress ki MP Bimola yamna ichang thongna emotional oina Manipur da thokliba lan asi amadi Bharat leingak na yengliba miyenggi matangda thamkhiba wafam sing aduki thaganingi parliament mifam aduda Prime Minister Narendra Modi na Manipur gi matangda pandaba yadabagi matagum phongdokhiba wafamda Manipur da hauji shanti hanjilakle school college hangle haina haikibado oidabani Manipur da normalcy lakpa leitre normalcy lakpa oirabadi miyoi lising hupurom mayu makai mai tumna thadopikibadagi relief camp da changjafam lauduna leiriba asi lekhikadra masigi mathakta Jiribam da su kuki narco terror singna Lanaraktuna hauzik lan thoglei kuki terror singna Jiribam da yum kaya mai thabagi thabak chathare laifam leitraba michang kya relief camp da changjafam lauduna leiribani maduna lan asi Bharat leingak amadi Manipur leingak anina kaidangwai losingani haibagi thajaba leitre haina phongdokhe mahakna hai Manipur gi apamba saktam thukainaba akanba lan chatharaliba jingkuki narco terror sing asi thengnaba aikoi punamak tangai fadana sem sadaba yadrei maduna hauji Jiribam da awaba tatuna leiriba indigenous peoples oiriba furup sing unanabagi damakta kokomi women wings ki imamanga Jiribam da chatnaba pirep asi laubani loina Jiribam da leiriba miyam chu thongna pangal hapkatuna jingkuki narco terror sing amata oina thengnaminanaba honagani
Jiribamda hauji oiriba phibam asigi matangda kokomigi coordinator na luchingba kangku amana jiribamda chetuna awaba taraba praja miyamgi phibam haktingnana yengsingkhibada tanatana mamingtagi oina lairiba Jiribangi hospital gi phibam yengsinina hospital ase matik chaba hospital ama ohdina ana layengi khudong chaba phanganabagi matangda su Manipur leingaki mafamda khangan khiba laikhrabani haire ima tharaksana na aroibada phongdokhibade kokomi women wings ki ima mangana chakkodariba khongchat ase mai pangnaba Manipur da laiba tonga tonga balupsing amade miyamna angamba sel gi mating pangbiningba lairabade pijariba GP number 9862411800 achida mating pangbiba yagani haina su phongdokhe Manipur gi district taraga tarukta orange alert lauthokrai Indian Meteorological Department gi Meteorological Center infona ngasi thopa choro amagi matung ina apamba district taraga taruk makta ngasi dagi hauraga lakliba tama phom phawa orange alert lauthokpaga loinana district sing ngasi gi tonga tonga mafam kayada akha arau yauna akamba nong churaba yai haire chiro aduna makha taraduna lakliba tang tara dana Tamenglong Senapati Urkhul Kamjong amani Chanden district ki mafam kayada paksana nong churaba yai haire ngasidagi hauraga lakliba tang mapan phawa orange alert lauthokhibaga loinana miyamna nongsingi matangda mari leinaba department dagi update oiba paulongna basu khangalakli makha tara poina kangna paudagi maru oiba pau khara khangatjaraga miyamna khudo tamjage lanjenarakpa amma tharuyanduna siramlei tha tara homdo helaba lana sida Churchampur dagi lanjenarakhiba mioi ama phogaucha ikhai police station gi manungchuna leiba Kauta Agriculture Complex hangba pre-vacate house da tharuyalaga siramlei thaudo asigi matangda police dagi phangba pauda thaudo asi ngarang numida athengbada thokkibani hairi tharuyalaga siramliba mioi adudi angom Prem Kumar chai kuntraga taruk apopo laikhidraba kula maite kawe Churchampur gi toibungdagini haujina Kauta Agriculture Complex ta hangliba pre-fabricated house number PFP 20 de laibani hairi mioi ama tharuyalaga siri habagi pautabada phogausa ikhai police team amana changsilubada laikhidraba angom Prem Kumar lairiba ka manungda tharuyanduna siraga lairamkhi hairi ma kari maranggidamakta tharuyalaga siribano masa matanda siribra natraga karamna siribano haiba chapchaba khangdrei thaudo asigi matangda police na thijimba haukhre hairi asiba haksang ama lairamlei Manipur khide laiba NRL oil pump amagi manakta non local oigani chingnaba nupa amagi asiba haksang taduna lairamlei thaudo asingra numidang pung 9 makharam tarakpada lambida chathok chachin tawba miyoi singna thengnarakpani hairi khudakta police ta pau piraba matung police laktuna ras medici ta pukhatke adum oinamak doctor singna mahapu siraga purakle haina phongnorakhibaga loina asiba haksang adu masak maming khangdongnaba Jinems ki meral sangda thamkhre hairi Numit 15 gi manungda state force thajinduna Jeri kannanaba hotnadrabadi leingak ashigi mathakta ihau hauragani memma imaleba Manipur kannanaba hotnabada ruling amadi opposition gi wakhal thadongnaraga puna thabak tawminabagi matam oire haina khoiraman ima kaithai joint coordinating committee for peace ki campaign raisra memana appeal tarakli ngasi committee asigi mihui kharana jiribamda oiriba fibam yengsimba chaturaba matung khoiraman ima kaithelda pangthopa leingak asigi mathakta pendaba kholaw singlawba amadi pawmisinga unaba amada memana hai committee asigi mihui kanggu amana handak jiribam district ta chaluba matamda mafam adugi miyamna awat apa amadi khudongchadaba fibam kya mayoknaraga lairamba thengnaki maru oina Jiribam district hospital ase fibam chadana lairamki mafam aduda oihauriba fibam amadi awat apa kyagi matangda Manipur leingak health minister amasung Manipur police ki DGP da memorandum amamam pichingkhrei Numit 15 gi manungda committee asina leingak ta taliba dimasing thabato ontokna Jeri kannanaba hotnadrabadi leingak asigi mathakta ihau hauraklagani asigomba chireba tanfam asida ruling amasung opposition haiba wafam thadongaduna amata oina thabak tawminaba mathau tai Manipur haireba lamdam asi leitraba matamda ruling amasung opposition haituna leiriba miyamgi miyosing laikhigadra haibasi kupna khanbiyu hauji asi ekhoi masagi marakta chinda pawdanabagi matam natte Manipur erang asi athubada losinaba state government asu mating laina center da takkadabane loina Jiribam district ahemba security thajingadabane handa MP Dr. Bimol Parliament thamki waro adugi matangda BJP Manipur na phangdorakhiba wafamsing adu matungda amung hana tawbiganu mamangda lairemba BJP ki MP na Manipur gadama Parliament ta kari wa ngangba ngamkhibage Manipur kannanaba hotnabada aikhoi mase mache tanaba thaurang simbiganu haina memana makhatana phongdoki